खुरमजरी SKTV न्यूज़ मियंग तारीबो पुंगपो आहार ममुक्ता तराम नोक्शरी हामदा मरुइबो पाव मणिपुर की हौजिक ओरिबो फिबम की मतंगदा यूनियन होम मिनिस्टर अमित शाह ना चेयर लोगदुना अवांग थाक की मिफम पांगथोखरे प्रेसिडेंट रूल सु सांगदोंगबा याना लेरी नंबुल रिवर रिजुविनेशन प्रोजेक्ट पाइखतुना नंबुल तुरेल लू नाना थमनबा होनरिंगै यूट्रोफिकेशन के चांग वांगबदगी मफम कयादा तुरेल असिगी इसिंगदा पाक्तकना इसंकाबगी फिबम मायोगनरे अमसोंग ngasi mirol na tungda horok ibam mirol sengi khallaga lamdam asigi puwari mayek sengna thamlasi haina herao assembly constituency ki MLA Lorem Rameshwar na phongdokre पाव संदोक न पिजरी यूनियन होम मिनिस्टर अमित शाह ना मयाई तांगबल लौदुना मणिपुर की होजिक ओरिबा लॉ एंड ऑर्डर सिक्योरिटी अमदी डेवलपमेंट की मतंगदा रिव्यू मिफम अमा ngarang दिल्ली द पांगथोकपग लोइना लांजिनेरिबा सिंग खुंदा लेता हनबगी मतंगदसु खनखरे हारी हिरमसिगी मतंगदा नेशनल की तोंगान तोंगानबा मीडिया हाउस सिंगना फोंदोलकपा रिपोर्ट सिंगी मतुंगिना यूनियन होम मिनिस्टर अमित शाह ना मयाई तांगबल लौरगा पुंग अनि मखाई रोम चुपना पांगथोखिबा अवांग थाकी मिफम अदुदा मणिपुर की गवर्नर अजय कुमार भल्ला चीफ सेक्रेटरी डॉक्टर पुनीत कुमार गोयल सिक्योरिटी एडवाइजर कुलदीप सिंह अमदी मणिपुर पुलिस की डीजीपी राजीव सिंह सु शरुक याकी हारी मिफम अदुदा मणिपुर की मकोक थोंबो ऑफिशियल सिंगना हौजिक स्टेट असिगी चिंग अमसुंग तमदक ओइरिबा सिक्योरिटी की मतंगदा मरिक चुंबा पाउदम कया यूनियन होम मिनिस्टर की मफम द थमखी चही अहुम फरकलबा इरांग असिना मरम ओइरगा लांजिनरिबा सिंग महौसागुम खुंदा लेतानबगी मतंगदसु कुपना खनखी हारी नाकल अमरोमदा नेशनल मीडिया की अतोप रिपोर्ट अमगी मतुंगिना मथंग था फेब्रुवरी की तांग तराग हुमदोइदा चही अमा फारगदबा मणिपुर द थमलिबा प्रेसिडेंट रूल असी मखा सांगथनबा सेंटर की थौरांग लई हाइना ऑफिशियल अमना फोंदोरखी हाइरी पनबयाई ममांग चही कुमजा लिसिंग अनि कुनमंगा की फेब्रुवरी की तांग मापनदा मतमदुगी चीफ मिनिस्टर ओरंबा नोंथोमम बिरेना रिजाइन तौखरबा मतुंगदा था अदुमकी तांग तराग हुमदोइदा सेंटरना मणिपुर द प्रेसिडेंट रूल थमलकीबनी ngara pangthokiba mifam adu manipur gi oinadi yamna maru oiba mifam amani maramdi mathang tha february gi tang taraga humdoida manipur da thamiba president rule asi chahi ama mapung phaga doribani masigi mamangda popular government ama semhoba haibasi manipur gi BJP MLA sing gi apamba amasu oiri bani haina pausing asina makhatari Laingakna Nambul River Rejuvenation Project Paikatuna Imphal Mayol Pauduna Cheliba Nambul Turelbu Lu Nana Thamduna Semgat na honoring ay Turelgi Ising Ichel Wat Pagaloinana Mapam Kayada Pakna Isangka Hena Kasinduna Turel Sibu Masak Hen Nabagi Maram Amoheli Nambul Turelgi Paringda Sagolban Amasung Uripok Anigi Marakta Turel Asigi Saruk Singda Paktakna na Chawna Ising Kasinduna Turel Asigi Ising Senghandabaga Loinana Turel Asibu Masak Thielari थोंग असिना नंबुल तुरेलगी इसिंगी क्वालिटी हंथहन्नबा मरम अमसु ओहली अखंग अहिसिंगना फोंदोरपगी मतुंगिना निंथमथागी इकंग कंगबा मतमदा तुरेल असिगी इसिंगदा पाक्तकना इसंकाबगी मरु ओइब मरम सिंगगी मनुंगदा डिफोरेस्टेशन अमसु मॉनसून मतमदा वाटर रन ऑफ हेंगलक्तुना सिल्टेशन की चांग वांगबना इसिंग इचेल हंथरकपा न्यूट्रिएंट की कंसंट्रेशन हेंगलकपदगी algae growth अमसुंग सेडिमेंट सिंग पैसलकनबगी यामना खुदुंग चाबा पीबा अमसु ओइरी मसिगी मथक्ता निंगथमथागी मतम ओइरबसु वाटर टेम्परेचर असे न्यूट्रिएंट अमसुंग नुमित की मंगालगा पुंसिलगा algae growth लहनबगी मरमसु ओइरी मसिगी मथक्ता अर्बनाइजेशन की थोंगना तुरेलगी इसिंगदा लेमो खक फत्ता हाउदी मही मनाइसिंग तिलहनखिबना aquatic plant अमसुंग algae growth हेंगत हंदुना यूट्रोफिकेशन की चांग वांखलकपना इसंग का हेना काबगी मरमसु ओहेली ओइरगलिबा फिबम मसिदा मरी लिनबा डिपार्टमेंट स्टेक होल्डर सिंगना कुपना यंगसंदुना थबक पाइखतपदा नतना मियामनासु तुरेल असि लुनाना थमनबा होनबदा मतेंग पांगसिनबगी तंगाई फदब लेरी अनोब चही कुमजा लिसिंग अनि कुंतरुक लाकपगे हराव फोंदोकपदा कापथोरप नोंमै मरुना इलांबम थोइथोइ कोबी चही नौरीबी नुपी मचा अमगी कोकता पानबदगी सोखिबगी थोकदोकपु यानिंगदब फोंदोकलदुना
Samusang Kulim Lekai Dale Brilliant Club ki Community Hall da Wakan Mifam Pamkre. Chahi asigi ahubun kinung tilpung mari khara helakpa matamda yumtak tagi Maike Kangdana Paisalakpa no Maruna Pamung the Tumdan Lajabi Chahi Ama Makai Kaktangai Ribi Ilambam Toitogi Makokta Pan Batiki Hose Nagaram the label Little Clinic Hospital gi ICU da like Duna lady. Angang asi kumjal lishing ani kunumdoi me gitang ahumdagi hauduna ngasi phawba chatharalki ba irang asina maram oiduna jiribam dagi lanjinaratuna chingabum lerakta leiba arambam ibemcha gi yumgi asaba ka da leiba ilambam thoibagi machanopini hari thodo odubu yaningdaba phongdoktuna ngasi chathakiba wakat mifam aduga mari lenana samosang khulem lekai maning ima iben chawkhat thorang lopki secretary sawgaijam ongbi baradana phongdorakpada Chahi Hoba Amadi Harau Kumagi Harau Nungai Pungdopadan Nomai Kaptokpagi Hainabi Asi Atuba the Tadopiu Chahi Hobagi Numita Nomai Kaptoktuna Harau Teamba Pungdopada Pam the Tumduna Leja Pigli Bachahi Nauriba Ilambam Toitogi Makokta Nomai Maruna Pan Badagi Housing Hospital like Natuna Lady Bashi Awaba Kanana Pugani Todoga Sida Cheneribe Muya do Atuba Matamda Pagat Naba Marili Naba Authority Lam the Masida Lady CSO Mera Pai B Club Amadi Mera Marilina bus singna honaminasi asugumba thodogasi makhata nasu kanagum miyoy amatna thohon biganu haiki Handa chahi ho 2026 January ki tang ama nungthil pung mari mukta ba duwaida khanghawdana kadumdagi lakun haiba khangdaba nongmai maru amana mungda tumdana lejari ba pikli bangang amagi makok sida pale aduna asigumba thodoje hara kumai ke haiduna chu thoning de kaiguma makhata na tholakpa taraga di akoi lekai asdeita karam haina laigani haidi hara kumai tawi haiduna sasigumba nongmai maru kapthokpa dumju koi makhata na lekai sa tahonjaningde baramaduna mari leinaba UI singda natraga CSO amadi atoba topa organization singna singba thongthok singa se makhata na thoktana ba masi mating panghaningi Ngasi mirol na tungda horge ba mirol singi khallaga lamdam asigi puwari mayek singna thamlamsi haina kerau gi MLA lore mamra meshona pungdokre kerau bitramakha lekai dagi naharol thodang pauchegi paumi haikam jadumni na iba pukai langai laktagi sakna bi singi wari haina mingthonba wari larik ama ngasi Manipur Press Club ta honu be matung ina pongkre Manipur Press Club ki Loktak Hall da pangthok pathoram aduga mari leinana MLA rameshona makhatarga hai makhataraduna hai Ngasigi mirol la masagi chillaba matam kaya kaithokutuna tongan ba hiramda masak nairaba miyoi kayagi maramda research tawduna larik oina phonglakpa asi angakpa phawi matam amagi ipai pu singna thambiramba wari kudimak larik oina ithoklaga thamlamlabadi tungda horokliban mirol singda lamda masigi mayek singba puari ama sinaramba ngamgani haiki ngasi phongliba larik asigi ai ba haikam jadumni asi lekai gi thabak thoram kayada saruk yabagi mathakta laison tinshon gi thoram kayada su thau pangliba mioi amani haina MLA rameshwarna singthaki Mamlaida Kathojum Lai Indai Maida Yam Santa Mate Kumakara Koitungi Mirola Kambada Kawa Music Apai India Sumangai Ngasi History Lana Tamuti Apai Manja Amle Maida Ngasi Apai Lava Lala de Musica Apai Bihar Amli Tamaka Ngasi China Kauri Amli Manja Apai the Nag Zedwaida Sumawai Mayama Kara Ibinaba Mukan Hazari Mantang aswai the break ama longmina si break tagi yam thuna hanjarake SKTV News miyeng tadun lebio SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani break matung makhataba pau pijari thabak phangnaba amadi mingchit ki damak mahi masing tambagi wakhalon thadoklasi haina Democratic Students Alliance of Manipur Desam ki president mengbam sumorjana appeal tawrakli Desamna sapong lakhiba chahi kunmari subagi kumon thoram ngasi Jawaharlal Nehru Manipur Dance Academy da pangthokre thoram maduda thabaktagi potharaba IAS officer RK Nimai
कुंभी सादों अपर प्राइमरी स्कूल के हेड मास्टर खांगेबम इंद्र कुमार अमदी देसाम के प्रेसिडेंट ओरंबा वांगमयुम इस्लाहुद्दीन मरु ओइबा मिथुंगलेन सिंह ओइना सरु याखी कल्टिवेटिंग चेंज फ्रॉम एजुकेशन टू एक्शन हाइबम वाखलोंदा पंगथोखिबा थोरम अदुदा मयंगबम सोमोरजना मखा ताना हाई महै मसिंग तंबगी अफबा कांगलोन लमदम असिदा थोरकपा तोंगान तोंगानबा सिंगनबा कयागी पाखुम पीबा ngamgani haibasi desam chetna thajai desam na hek saphonglakpadagi hairiba wakhalon asina mang tharga mating leiba khunai ama oinaba honaraga lakli lakadurba chahi kayadasu wakhalon asi makha tana puthaduna manipur ge education system asi matam ga chunaba mongda semgatuna afaba maikaida punaba honagani education haibasi political gi lamdasu machin tumba khulai ama oina sinaduna lamdam amabu maning makha tamhanba natraga mikha ponba lebak ma ohenba ngami Manipur na hojik chanariba mahi masingi kanglona sina aikoi ningtamna hingduna phangpham thokpa hak khudimak phangbangam gadoribra natraga mikha ponna hingadoribra haibasigi wahang kya leitaba nate tamliba mahi masing asi isagi kananaba khak ohenbagi mahut khunai asibu afaba amadi achumba maikaida punabagi khulai ama ohensi haina somarjitna makhatana phungdoki yam chunaba hena education ni lamsida malegi umariba फिरोमसिदा अखोगी लमदम सिगी एजुकेशन सिस्टम सिसु कोई चानाना अमसि सब चाना मसि सबलगा लमदम मसि हेना फबो माइकै अमदा उनाबा कोई उन जगनी अदना अपुंगैना कोइना थमजरिबा वखलोन से एजुकेशन हाइबसि कोइना यामना पॉलिटिकल ओइबा इबा मचिन टु मफलाय मखनि मसि कई ममतमदा मनि मखा तमन्दुसु याइना तगना मी खाबोना हिंदुसु हानबा गुंबा अमा ओइ अदना अखोइना मसि लमदम सिदा पीरिबा अदु फंगिबा मनि मसि तागी कांगोसिना अखोइसी निंगतमना अमसुंग मी अमोन हिंबगी मागी राइट टु फंगना हिंगदोरिब्रा नत्रगन मी खा पोलगा लैगदोरिब्रा हाइबसि वहंग क्या लैतबनते मिहुत खनबा मतमदा लमदम असिगी दमक पुक्चेल तिंगना थबक तोबा ngamgadaba mioi khalaudrabadi yelomi oiriba ekhoi miyancha singna yosan kibai yabagi akibali haina kumbi assembly constituency gi mirep oinabagi thorang toriba moirangthe megachandra na phongduragli kumbi assembly constituency gi polling number 29/13 gi miyamna megachandra da angamba phau amadi sel gi mateng pambagi thorom amangasi kumbi terakha sangit lampakta polling number asimaki committee na sinduna pangthokre thorom adu da megachandra na makha tana hai ngasi mak manipur da tongan tongan be issue kaya thingnarga chatli issue kaya asi mayok nagi hairbadi kumja lishing ani kuntareta pangthok nabagi thorang toriba state assembly mikhal da miyamna thaglaga doriba mihosing adu manipur kan mangamgadaba mioi sing oina ohenba mathau tai lamna masigi yelongmi sing amasung ipai pu singna thambiramba ngamkhei asi kanba yauna aikhoigi mathakta landaragli bakaya thengna ba haiba si assembly da phangmadoriba miyamgi mihosing aduna pangthokadaba thodangni haina mahakna makatana haiki issue tala thalaba aduga ngamkhai gi issue su leiba tongan ba mitop changjila gi issue su leiba indigenous people oijabai koi maheron ning leijara bai koi jati sing ai koi thurup sing asibu mangan ta an nabgi tawai gi sai kheng kaya si marakta ai koi na tongan makhal gi issue kaya na thalaba manipur jati lamdam ama oidana ai koi hana leirami ba indigenous peoples mayam dana thomjil lakpa mayam na sahan lakadabi tanjam da thak thakni agleiram matam amani ai haini ai asiguma tanja asida asiguma issue kaya asi thengase haradi aikoi gi leiba kendram bu asigi tongan na kendra dagi thagat bi ko mirap sing aduna aikoi assembly punna phaminnar kanda aikoi gi manipur jati sigi oiba iram nam asigi oiba tongan makal gi ai gi lamdam sida pansin ba yaba chatna ba yaba ain kaya bill kaya ware kaya laur kanda ai gi jati sisu kanba ai gi boundary su ngakba tongan mai koi matak landari ro kaya se thengna ba haiba se ngasi gi assembly da ka gadriba mil sing no ohendana ai koi kanada sinasige ai wa phamduni nupi samaj ki community affairs secretary gi thogol purambi sarungbam sangaina laikhidabada loop asina awaba phongdokre manipur press club ki loktak hall da ngarang all manipur women social reformation and development samaj nupi samaj na sinduna pangthokpa awaba phongdokpa gi thoram aduda laikhidre bi gi photo da leishukatuna amade minute ani tumina leptuna awaba phongdokpa loinena ikai khumna ba utki nupi samaj ki president thokcham ramani na haikibada laikhidre bi sarungbam sangai asi ngallingai matamdagi miyam gi thabak thoram kaya da thawai yauna saruk yaraki maira paibi ama oina
निशागी मायोक्ता चंगसिनखिबा खोंजंग कयादा चाउना थौदांग लौखि मरा पाइबि नुमित हाइना पालन तौरिबा हैरांगोई थोंगी थौदोक अदुदसु लेखिद्रबि संगाई सरुक यारमखि हाइखि पौना बाजार गवर्नर रोड तगी सरुमम संगाई असि ममांग चहि कुमजा लिसिंग अनि कुनमंगा की दिसंबर की तांग कुनगा हुमदोइदा मसागे अनाबा अमना मरम ओइरगा लेखिदबनि महाक पौना बाजार वुमेन्स वेलफेयर एसोसिएशन की प्रेसिडेंट की थौकसु पुरमखि मैरा पाइबा हौलपदै जंगकपदा अंगांग लुबि फाबदा मुनबा खोटबा अदुना मप्तम अदुगी अंगांग फारगादा सिबाई जिंग मुनबदा अदुगी याम वाना यावरपनि मासे मयाम मा हाथिरदा शामलोंदा हाथिबा दगी लैबा खोंदा उरगा हाथिबा मोइना पुरगा मतम अदुदा हातबा मतमदा बि मसा खंगदबदो मोइना पुपुदा पुदना तुमिना हुरा हुरादा पुबो मतमदा अंगांग फागिबदा अदुगी मति वाना यावरबनि माना यावरे इसे सही यामरे नुपी समाजदि माजे मथवाई कथोपना चक्रबनि हाइबा लमदम मसिदा माना वादबो यावखिद्रे इमाना थाबना वाले ब्राइट यूथ ऑर्गेनाइजेशन BYO अंगथाना सिंधुना क्लब असिगी ग्राउंड चथरखिबा अनि सुबा BYO ट्रॉफी मणिपुर ओपन 5A साइड मेंस फुटबॉल टूर्नामेंट कुमजा लिसिंग अनि कुनमा कुंतरुक की ngarang sanakhiba quarter final match singda Nelson FC amadi Ngarian FC mai pakre ngarang sanakhiba match ta Nelson FC na Malem FA bu yamna lakchena panjal taruk amada maithiba piki atopa match amadana Ngarian FC na Yaripok FC bu panjal ama sinoda maithiba piki aroibada maroiba paw amuhana pijri मणिपुर की हौजिक ओइरिबा फिबम की मतंगदा यूनियन होम मिनिस्टर अमित शाह ना चेयर लौदुना अवांग थाकी मिफम पांथोखरे प्रेसिडेंट रूल सु सांगदोंगबा याना लेरि नंबुल रिवर रिजुविनेशन प्रोजेक्ट पाइखतुना नंबुल तुरेल लू नाना थमनबा होनरिंगै यूट्रोफिकेशन की चांग वांगबदगी मफम कयादा तुरेल असिगी इसिंगदा पाक्तकना इशंग काबगे फिबम मायोकरे अमसोंग ngasi mirol na tungda horok leba mirol single khallaga lamdam asigi puwari mayek sengna thamnasi haina Kerao Assembly constituency ki MLA Lawrence Bam Rameshwar na phongdokre matang asida bulletin asil lotion jare yengbiri ba punma pu amukana kurumjari